ꯇꯥꯡꯅ ꯁꯥꯖꯕ ꯑꯣꯐꯤꯁꯇꯨ ꯊꯨꯒꯥꯏꯕꯤꯈꯔꯦ꯫ ꯑꯩꯒ ꯄꯥꯡꯊꯣꯛꯀ ꯀꯥꯡꯁꯣꯏ ꯈꯥꯡ ꯑꯃ ꯉꯁꯤꯒꯤ ꯕꯟꯗ꯭ꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯐꯖꯕ ꯂꯥꯛꯄꯗ ꯐꯣꯡꯒꯅꯤ꯫ ꯑꯩꯅ ꯎꯠꯆꯒꯗꯧꯔꯤꯕ ꯕ꯭ꯂꯣꯛ ꯑꯁꯤ ꯀꯩꯁꯨꯝ ꯅꯠꯇꯦ꯫ ꯍꯜꯂꯣ ꯃꯌꯥꯝ, ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ, ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯃꯈꯥꯏ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ꯫ ꯉꯁꯤꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯀꯣ ꯋꯦꯗꯔꯁꯦ꯫ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯟꯅꯕꯒꯤ ꯐꯤ ꯃꯌꯥꯝ ꯐꯧꯅꯩꯁꯦ ꯑꯃꯨꯛ ꯐꯤ ꯐꯧꯐꯝ ꯂꯩꯇꯗꯅ ꯇꯤꯟ ꯃꯊꯛꯀꯣ ꯀꯩꯌꯣ꯫ ꯑꯗꯣ ꯋꯦꯗꯔꯁꯤꯗꯤ ꯁꯥꯊꯤꯅ ꯐꯖꯔꯦꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡꯁꯦ ꯍꯩꯕ ꯂꯣꯏꯔꯦ, ꯁꯨꯃꯥꯏꯅ ꯍꯩꯔꯤꯅꯦꯕꯀꯣ ꯇꯤꯟꯅ ꯇꯧꯔꯒ꯫ ꯎꯕꯥꯛꯇꯤ ꯉꯔꯥꯡ ꯈꯥꯏꯍꯟꯕꯅꯦ, ꯑꯗꯣ ꯈꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯕꯗꯣ ꯑꯗꯨ ꯉꯔꯥꯡ ꯈꯥꯏꯗꯠꯈ꯭ꯔꯦꯕꯀꯣ, ꯑꯗꯨꯒꯤ ꯃꯇꯦꯛ ꯚꯤꯗꯤꯑꯣꯗꯤ ꯂꯧꯍꯧꯕꯅꯦ ꯑꯩꯅ꯫ ꯑꯗꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯕ ꯍꯧꯖꯤꯛ ꯉꯔꯥꯡ ꯈꯥꯏꯕꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯀꯟꯅ ꯀꯛꯊꯠꯂꯤ꯫ ꯈꯥꯏꯈꯔꯦ, ꯀꯛꯈꯔꯦ꯫ ꯌꯥꯝ ꯇꯥꯡꯅ ꯁꯥꯖꯕ ꯑꯣꯐꯤꯁꯇꯨ ꯊꯨꯒꯥꯏꯕꯤꯈꯔꯦ꯫ ꯑꯃꯅ ꯀꯟꯅ ꯈꯣꯝꯃꯤꯗꯣ꯫ ꯑꯗꯣ ꯃꯌꯥꯝ ꯎꯄꯥꯛ ꯈꯥꯏꯕꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯀꯛꯊꯠꯂꯒ ꯅꯨꯃꯤꯠꯇꯨꯒ ꯑꯗꯨꯝ ꯎꯄꯥꯛ ꯈꯥꯏꯕꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯝ ꯖꯥꯡꯉꯦꯕꯀꯣ ꯁꯤ ꯃꯦꯆꯤꯟꯁꯤꯅ ꯈꯥꯏꯕꯅꯤꯅ꯫ ꯑꯗꯣ ꯎꯄꯥꯛ ꯈꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯦ ꯑꯩ ꯑꯍꯥꯟꯕꯅꯦꯕ ꯎꯖꯔꯤꯁꯦ, ꯀꯃꯥꯏꯅ ꯎꯄꯥꯛ ꯈꯥꯏꯒꯦꯅ꯫ ꯍꯥꯟꯅꯗꯤ ꯍꯣꯔꯥꯏꯅ ꯂꯦꯜꯂꯝꯕꯅꯤꯀꯣ, ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯦꯆꯤꯟꯁꯤꯅ ꯐꯖꯅ ꯈꯥꯏꯌꯦꯕꯀꯣ, ꯐꯖꯅ ꯌꯦꯡꯉꯦ ꯐꯝꯃꯒ ꯑꯩꯈꯣꯏꯗꯤ꯫ ꯁꯤꯅꯤ ꯃꯌꯥꯝ ꯉꯔꯥꯡ ꯎꯄꯥꯛ ꯈꯥꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯨꯝꯗꯣ ꯉꯁꯤꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯧ ꯇꯛꯀꯦ ꯍꯥꯏꯅ ꯃꯃꯥꯒ ꯑꯩꯒ ꯂꯥꯛꯄꯅꯦꯕꯀꯣ꯫ ꯍꯩꯃꯥ, ꯑꯩꯈꯣꯏ ꯉꯁꯥꯏꯅ ꯑꯍꯥꯟꯕ ꯎꯔꯤꯅꯦ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯇꯨꯂꯁꯤꯕꯣꯡ ꯊꯝꯕ꯫ ꯑꯅꯦ ꯐꯖꯔꯤꯅꯦ꯫ ꯁꯤꯒ ꯊꯥꯅꯗ꯭ꯔꯕꯣ? ꯁꯤꯒ ꯊꯥꯅꯗ꯭ꯔꯕꯣ? ꯑꯣ, ꯑꯩꯈꯣꯏ ꯉꯁꯥꯏꯗ ꯑꯍꯥꯟꯕꯅꯤ ꯎꯏꯁꯦ꯫ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯌꯥꯕ꯭ꯔꯣ? ꯀꯥꯡꯁꯣꯏ ꯀꯥꯡꯁꯣꯏ ꯋꯥꯏꯒ ꯄꯥꯡꯊꯣꯛꯀ ꯀꯥꯡꯁꯣꯏ ꯈꯥꯡ ꯑꯃ ꯉꯁꯤꯒꯤ ꯕꯟꯗ꯭ꯔꯥꯅꯤ ꯑꯩꯈꯣꯏꯒꯤ꯫ ꯀꯩꯅꯣꯁꯦ ꯈꯔ ꯃꯣꯠꯂꯦ, ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯃꯥꯟꯒꯅꯤ, ꯑꯍꯥꯟꯕꯩꯗ ꯑꯣꯏꯗꯤ ꯃꯥꯟꯒꯗꯕ, ꯋꯥꯏ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤꯅ ꯃꯥꯟꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯃꯣꯏꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯇꯨꯂꯁꯤꯕꯣꯡ ꯊꯝꯕꯁꯦ, ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯑꯌꯥꯝꯕ ꯎꯏꯌꯦꯕ꯫ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯁꯨꯃꯥꯏꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯇꯨꯂꯁꯤꯕꯣꯡ ꯀꯌꯥ ꯊꯝꯅꯗꯦꯕ꯫ ꯑꯗꯨꯅꯅꯤꯗ ꯃꯌꯥꯝ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯖꯩꯗꯣ꯫ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯁꯟ ꯄꯤꯖꯅꯕꯒꯤ ꯐꯨꯠꯄꯅꯤ꯫ ꯈꯪꯉꯤꯅꯦ, ꯄꯥꯈꯪ ꯐꯖꯕ ꯂꯥꯛꯄꯗ ꯐꯣꯡꯒꯅꯤ꯫ ꯐꯧ ꯇꯛꯄꯗ ꯃꯤ ꯌꯥꯝ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏ, ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯅ ꯇꯛꯄ ꯂꯥꯛꯄꯅꯦ ꯃꯤ ꯉꯥꯛꯇ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯃꯃꯥ ꯐꯧ ꯇꯛꯏ ꯁꯥꯕꯅ ꯃꯐꯝꯗꯣꯀꯣ꯫ ꯑꯩ ꯊꯣꯛꯂꯛꯏꯅꯤ ꯁꯤꯗ, ꯁꯥꯃꯟꯈꯤꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯏ꯫ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯅꯦ, ꯒꯦꯠꯇꯅꯦ ꯂꯩꯕꯅꯦ, ꯌꯥꯝ ꯁꯥꯏꯌꯦ꯫ ꯂꯦꯕꯨ ꯄꯥꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨ꯫ ꯂꯦꯕꯨꯅꯦꯅ ꯀꯣꯔꯣꯛꯀ ꯀꯣꯏꯉꯣ, ꯄꯥꯜꯂꯁꯨ ꯄꯥꯜꯂꯦ ꯑꯗꯨ꯫ ꯄꯥꯝꯕꯤꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯕ꯫ ꯑꯁꯤꯗꯤ ꯉꯥ ꯊꯣꯡꯕꯒꯤ, ꯑꯁꯤꯅ ꯁꯣꯌꯥꯕꯤꯟ ꯑꯃ ꯉꯧꯗꯣꯏꯕ꯫ ꯏꯆꯦꯅ ꯊꯣꯡꯉꯦ ꯀꯟꯅ, ꯑꯩꯅ ꯆꯥꯛꯈꯨꯝ ꯍꯥꯏꯗꯣꯛꯄꯒꯤ꯫ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤ ꯆꯥꯛꯈꯨꯝ ꯍꯥꯏꯗꯣꯛꯄꯒꯤ, ꯑꯩꯈꯣꯏ ꯆꯦꯅ ꯆꯥꯛꯈꯨꯝ ꯍꯩꯖꯤꯟꯕꯒꯤ꯫ ꯑꯁꯤ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯏꯁꯥꯁꯦ ꯏꯇꯟ ꯇꯜꯂꯤꯗ꯫ ꯉꯥ ꯂꯥꯛꯑꯝꯃꯤꯗꯨ ꯀꯨꯏꯆꯠꯂꯣ, ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯦꯒꯥꯏꯔꯦꯕꯣ꯫ ꯏꯁꯤꯡꯗ ꯊꯥꯗꯧꯕ ꯀꯩꯅꯣꯔꯣ, ꯑꯃꯨꯒꯤ ꯀꯩꯅꯣꯗꯨꯔꯣ?
상당히 뭐 꼭 스마일 끄고 스마일 파이도. Ada ini liatin kan ni kamera, liatin kan ni. Kain home lagi bani ni. Mi mana lagi bani apa? Saya nak pakai ni. Semua patah dah ni. Mani ni liatin kan. Jika thua mi ni liang dah bani apa? Saya cakap nak. 산타다리 웨더가 쌍강인 해. 뭐가마니? 뭐가마니? 쌍강바 웨더니. 이 하피 와우. 란 우바기 마토. 얌나 장설라메. 하나상 우바 보이네 로세. khoiche ya khoiche yang masih di phajadra yang ne hotel ki kano jom biga mandre yang cha hotel la cha jom biga mali kari iroi ini yang ini sinju lehodra bo kwang ga je chan na tu tu ini di morong ora dana masak tum phana jum phajari ne hausa ge mala dana Asiro, hidak tay bagi ting. kai hidang no Hangoi mati. ko chai mai dang asang ngang ni je bara sinju bara jon lo dana mi din tha baron da chang thali Nangi je video khange to di chap ja rahe na pok ta koye dam ga jelo di ni check shuru Basta gaya dia. ako jo awu in mata ko Juga tiya gitu. Ne barin dia na masa. hello mayam ayo jin loi sim lo re bo ko kang ge khechi cha ba chalu ge hojiti kang gi matam ni na ko khechi je chani nge bo ko do te so ai hojiti je ke da wi do nong su yam kan na tai la i bo ko nong su yam kan na la i do ko mai na to wi bo nong kha so ro ko to ra khang de to su ai loi san ready ore olang bani na ai dum suti gi suchi oi na se le bo ko sa bani na ne do hoji ai chala ge myam Jadi ai loi san lo re hoji phone number to ra ge do akhoi gi chi chi gi ma chan pa do I chan pa do ma su chakre ba moi tiang hang sin hau na nga sai na che chakre ba ai na loi san le ho ba dum tat tat loi san ba sa ba ji ga do myam kamai to re do dum ma kha ta na su video su che ni na re si ko ngan do bio re ta ngam ge dro karo sei karo dei pa sei karo tu bani kamai dei ba cái dây nụ ra bạn ạ, biết chưa? Không có gì. Nhưng mà giờ mà xem rồi, đã xí lê rồi nhá. Vâng, ra là sự giá lên rồi. California. Cái nụ. Sorry ma'am, ai phần cha bao giờ đóng rồi đấy. Ai đưa vào rồi tôi làm rồi. Em đi mai ăn cả. Cái này sao đi ma'am, đi mình tu. Ôi, lấy sao bây giờ nó mình không hay rồi. Hay không? Hello. Đây mà mình cái gì bà? Aruna mà sao vậy? Karuna. Đấy đi second đi. Nó mà mình cái cầu kìa. Đi chúng ta. Bây giờ mình mà mình cái này mà sao cái chán mà ta? Sana? Ôi điện thoại nó mà mình cái cầu kia điện thoại. Cái đó. Linh thua ya phải đi đi, đấy đi. Mà thằng gì đi, quay đi đi. Mày lên. Thấy? Sonalika đi, em phải đi đi. Vậy nó đi. Không. Magi đi. Hả? Emita. Emita rồi. Ồ. Masak fajar banget ta, mami juga fajar banget ta. Ayam khang tapi tak tak. Nang gidi. Ay ma. Tahu je boleh. Nang gidi. Nang gidi. Aku minggat thol jagri.
ꯅꯪꯒꯤꯅꯦ ꯁꯥꯟꯅꯩ ꯆꯟꯅꯤ ꯅꯪꯒꯤ ꯁꯅꯥꯔꯦ ꯅꯪꯒꯤꯗꯤ ꯉꯧꯕꯗꯨꯅ ꯈꯨꯟꯗꯣꯔꯦ ꯑꯣ तो ladies and gentlemen ꯃꯌꯥꯝꯕꯨ ꯉꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯕ꯭ꯂꯣꯒꯁꯤꯒ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯎꯠꯆꯒꯗꯧꯔꯤꯕ ꯕ꯭ꯂꯣꯛ ꯑꯁꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯉꯥꯡ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯂꯥꯡꯉꯦ ꯍꯥꯏꯕꯗꯨ ꯎꯠꯆꯒꯦ ꯇꯧꯖꯕꯅꯤ ꯑꯗꯨ ꯇꯝꯕꯤꯒꯗꯕꯅꯤ ꯑꯗꯨ ꯁꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯅꯧꯕ ꯃꯌꯥꯝꯗꯨꯅ ꯊꯥꯒꯠꯄꯤꯌꯨ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯟꯖꯒꯦ ꯕꯥꯏ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯤꯅꯤ ꯆꯥꯂꯨꯛ ꯊꯥꯔꯦ ꯐꯝꯅꯔꯦ ꯑꯩꯈꯣꯏ ꯑꯃ ꯌꯥꯝ ꯆꯤꯇꯥꯗ ꯐꯝꯃꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯦ ꯐꯝꯃꯂꯥ ꯃꯌꯥꯝꯁꯦ ꯑꯗꯨꯗꯩ ꯌꯦꯡꯉꯣ ꯑꯅꯤ ꯐꯝꯕꯅ ꯃꯤ ꯃꯔꯤꯈꯛ ꯐꯝꯃꯤꯑꯕ ꯆꯥꯂꯨꯛꯁꯤꯡꯁꯦ ꯌꯦꯡꯉꯨ ꯁꯤꯗꯩ ꯍꯧꯔꯒ ꯌꯦꯡꯉꯨ ꯆꯥꯂꯨꯛ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯉꯨ ꯃꯤ ꯀꯌꯥꯈꯛ ꯐꯝꯃꯤ ꯌꯦꯡꯉꯨ ꯃꯔꯤꯅꯤꯀꯣ ꯅꯪꯒꯤ ꯑꯃ ꯅꯃꯒꯤ ꯑꯃ ꯑꯉꯥꯡꯒꯤ ꯑꯃ